Manipur Police na aina tingkraba lanluf KCP PWZ gi kadar ama fawga loinena 𝗔𝗠𝗔 district gi mafam amadagi yamlaba khutlai sing fagat pangam lehari haukiba numita Manipur Police na Vizoipur mathak leikai Kaksing district gi faraba kadar adu mayengba momocha meitei jai nimfuni toini hari mioi asidagi mobile phone amasu laukhale hari nakal amarom dasu 𝗔𝗠𝗔 district gi saivo dagi Manipur Police na magazine yauna SLR ama SBBL country med ahum magazine yauna 9mm pistol ahum 7.62 mm live round ahum amadi SBBL live ammunition mari haribasing asi fagat pangamkre Manipur Police na aina tingkraba lanluf KCP PWZ gi kadar ama fawga loinena 𝗔𝗠𝗔 district gi mafam amadagi yamlaba khutlai sing fagat pangam lehari haukiba numita Manipur Police na Vizoipur mathak leikai Kaksing district gi faraba kadar adu mayengba momocha meitei jai nimfuni toini hari mioi asidagi mobile phone amasu laukhale hari nakal amarom dasu 𝗔𝗠𝗔 district gi saivo dagi Manipur Police na magazine yauna SLR ama SBBL country med ahum magazine yauna 9mm pistol ahum 7.62 mm live round ahum amadi SBBL live ammunition mari haribasing asi fagat pangamkre